Chahi Chamaromgi Matungda ATANGBA MAKHALGI LAMKHOI UCHEK AMA OIRIBA Baikal Teal Manipur Da Amuk Hanna Chaktaraba Thengnare Manipuri Londa Surit Man Haina Khangnaba ATANGBA MAKHALGI Nganugi Kanglupta Chingba UCHEK Adu Thasigi Tarada Wildlife Explorers Manipur WEMGI team amana lamfelpatta Chaktaba Thengnakibane ATANGBA MAKHALGI UCHEK MAKHAL AMA OIRIBA Baikal Teal asi Ningtham Thagi Matamda Mapalebaktagi Maruaina Eastern Russia amadi East Asia dagi Manipur da Chaktaba lakpane UCHEK asi Wildlife Life Explorers Manipur gi team amana Ningtham Tha session lakpaga loinana lamfelpatta avian monitoring tawbada UCHEK adu thengnarakibane UCHEK adu Manipur da chahi chamaga sopna mapangi matungda Amuk Hanna Chaktaraba ni hairi hiramasiga mari lainana WEM gi secretary E Premjit na hai ATANGBA MAKHALGI UCHEK asi Manipur da anirak chaktaba thengnakhrai UCHEK asi ahan boina kumjali singa maga chamapan tara humdoi gi March tara taruk amadi anirak suboina kumjali singa maga chamapan tara mangagi November kungani panda JC Higgins na state asida chaktaba thengnarakibane tungda UCHEK asi Bombay Natural History Society na UCHEK asi identify tokibane masigi matungdagidi state asida chaktaba thengnarakidri haina mahangna makha takhi